Senja Thumja Leitaba Aonba Assembly Constituency ama Purakpa Ngamgani HAINA as Ibochoubi na Phongdokkhre kumja lisangani kuntaret ki angan basarukta pangthoklaba yai haina panariba tarahumdoi suba manipur assembly election da Thobal district ki 34 Wangjing Tenta Assembly Constituency da miref oina songthokna bathaurang toriba langathel dagi Dr. Sagosem Ibochoubi na karigumba mahakna mikhala sida mai paklaklabadi Wangjing Tenta Assembly Constituency asida Senja Thumja Leitaba Aonba Assembly Constituency ama Purakpa Ngamgani amadi mahaki thagi tolof amadi local area development fund miyam da khusinakani haina affidavit ka loinana miyam da wasakre ngasi mahaki langathel da leiba mayum da pangthokpa miyam gi mifam amada Dr. Sagosem Ibochoubi na Od Commissioner amagi mamangda wasakba tungan ba warol yawba affidavit ama miyam mangda pathoki affidavit adubo pathoklaba matungda mahakna hai politics toba haibasi Senja Thumja Leitaba amadi miyamgi damak kathokpa ngambagi thauna adu leigadabani mikhalda Senja Thumja tawdana asengba kathokpa ngamba luchingba khanba mathau tai haina mahakna makhatana phongdokhi ngasigi mifam aduda kaksingdagi retirement IGP M Susil Kumar IPS Wangjingdagi retired IPS Sarangtiam Manaubi Khoiran Thaba retired Colonel H. Sarat Khangabok retired Deputy Director Kau Dr. K.H. Akoisana Thobal retired Lecturer Dr. A.K. Manglem Su Saruyaki